diabetes leiraba misingna charoidaba chinjakchi karino haiba matamda aikoina carbohydrate haibadi chanang yamna yauba chinjaksing asi yariba makhai aikoina chadanaba honagadabani maramdi aikoina diabetes leiba haibasi aikoigi blood ta yauriba aikoigi glucose gi chang ase hen khibadagi oirakpa adugumba laina ama oibanina hairiba glucose asi aikoina maruoina carbohydrate hairiba aikoigi posaksing ase masidagi aikoina metabolize tawra akanda aikoigi glucose asi olapuna maram orakanda aikoina carbohydrate yawu chinjaksing ase yariba makhai hanthana chana na honagadabani maruoina aikoina diabetes leiraba matamda aikoina charoidaba chinjak che karino haiba taragadi aikoina chak yamna chasanba amadi processed food haibadi akoina bread biscuit migi chips haibadi hek packet labliba poching ase akoina yamna chasinba taragasu aikoida diabetes na anbada adumak mateng pangi aduna hairiba chinjaksing asi yariba makhai chadanaba honabigadabani maruoina diabetes ki case ta aikoina sangom hairiba posak asisu yamna akaiba pi aduna sangom